Akespan Imphal, Wahengbam Washington na pau pajari. Laibak asina ngasi jati gi mapa Mahatma Gandhi gi chama yangkai taruk suba mapok kumon numita mahaki mapam da Sardanjali katli. Mahatma Gandhi gi mapok numit asi malem gi ahingsa gi numit haina su Prithvi sinba thungbada palan tauri. Numit asi jati gi lunan ba numit haina su palan tauri. Ngachi asi Pradhan Mantri Oiramba Lal Bahadur Shastri gi su chama kunmathoi suba mapok kumon numit ni. Rashtrapati Draupadi Murmu, Pradhan Mantri Narendra Modi, Lok Sabha Adyaksha Om Birla na chingba luchingba kayana Mahatma Gandhi amsung Lal Bahadur Shastri gi mapamda Sardanjali katli. Manipur su Rajya Sarkar na sinduna Imphal gi Gandhi Memorial Hall da Gandhi Jayanti gi thoram pangthoki. Thoram du wangang pada Rajyapal Ajoy Kumar Bhala na hai Mahatma Gandhi ningtam ihauda achauba thodang lauram bakhak natana nungsi chanaba ahingsa amadi maromdom lepchaba ngamba lamdam ama ohenna bagi wakalon sandoklamba luchingba amani. Rajya gi planning bibhag na chinduna Imphal gi City Convention Center da Nation First @75 campaign ngasi loisin kre. Thoram du wangang bada Rajyapal na hai Rajya sigi Churachandpur amasung Thoubal jila da BSc Nursing course sing hangdokpa si ana layeng shiksha gi lamda singthaningai oiba khongthang amani. Masina Rajya sida train nurse ki award pa menkhatpada natana mioi kaya da thabak piragani. Mangna hai Thaurang asi Kendra Sarkar gi Augmenting Nursing Education Establishment of New Colleges of Nursing co-located with Medical College scheme gi makhada paikatpani. Rajya sida sahi Kodingi Mahiroi Lisinga Machatruk BSc Nursing Tamnaba qualified Torpa Matamda Shubnatagi Sanga Humbudra Tarukak admission Piramba Adu Haujikti Masing Hengat Hanba Ngamlagani Hainasu Rajyapal na Makhataki Mangna Hai. I take this opportunity to appreciate all the departments, officials and volunteers for their untiring efforts during this 15-day campaign. But I must emphasize our responsibility does not end here. These activities must not remain symbolic or seasonal. This was just a pilot, but you need to carry it forward. This must become a part of our work culture and way of life. Hanagi Mukhyamantri Nongthombam Biren Singna Hairi Rajya sigi lambi thong semnaba tender lautokpada contractor singna schedule rate tagi ka hena nemna thajilakpa sina paikat kadoriba thabak adugi quality gi matangda chawbo wahang kaya thorakli. Maramaduna Rajya Sarkar na thuba matamda schedule rate tagi tana tender thajilakpa contractor singlaudana niti niyom ama sembagi tangai fadaba leire. Imphal gi GM Hall da pangtokpa Gandhi Jayanti gi thoram yaubula pada paumi singna hangbo wahangi paukumda Shri Biren na hai lambi thong sembada changba polam sing asi Dimapur dagi Imphal tamna purakpa matamda changliba senpham madudagi Imphal dagi ukrul tamna pubada changbana saruk ani heli. Mahatma Gandhi gi mapok kumon thoramga mari leinana Kendra gi Griha Mantri Amit Shah ngasi GST budget utsap ki makhada khadi amasung khungangi udyog singi polam sing laibak senba thungbada discount pidon yonna bagi thoram ama New Delhi gi khadi gram udyog Bhavan da hogdokre. Khadi gi Pirolda Chada Kun Namasung Kungangi Hoiba Khadi gi Udyog ki Photok Singdana Chada Taragi discounta Ngasidagi Horaga November Manga Paubada Kumsi Chahigi Khadi Mahorchapta Yongani. Thoramdu wangang mata Sri Shahana Laibak asigi miyamda Khadi gi Polam Sing hena sijinnanaba amasung Laibak asida chaba Polam Sing sijinnabagi khongjangbu chaugatnaba haiki. Kendra gi Electronics amasung IT Mantri Ashwini Vaishnav na hairi Electronics Component Manufacturing Scheme ECMS ki makhada Sarkar na cell thadabagi application lakh ama lising tara mangarom phangle amasung masigi apunba senpham na lupa koti chahum yangkai mathoini. New Delhi da paumi singna wangang bada Sri Vaishnav na hai application thajin bagi matam ngarang loisin kibani amasung phangliba application masing asi ऐतिहासिक oiraba changdani mangna hai haukiba chahi tara mathoida thajaba phangnabagi damak honakiba kaya aduna haujikti sel thadaba thabak piba amasung pothok puthokpagi maikeromda maipakna changsilakli. Divisional Forest Officer Jiribam Forest Division ngasi Humbudra Mathoi Suba Lamlaki Sauche Kanba Chayon Palan Thoram Jiribam gi PWD Guest House ta Hogdokre Paulo Jare.